sing pizari. KPN lengak asida gitok krabasu and birena luching liba lengak asida thoidokpa akaiba leiroi haina. Health Amadi IPR Minister Sapam Ranjan Singh na chingnadan high crate. Kuki singi tongan balengak ama semba yaroi haba yauna kokomi gi mihut kangbu ama nangasi Bharat ki Prime Minister Narendra Modi da memorandum pisin kre. Kwakta da kuki kutlai paiba sing na landarak padagi ngasi yukpung tara fauba kutok na kre. Kuki singi maike da ashi ana kaya yaw kre. Soklaba kuki taragani thoi Churachandpur District Hospital da laikana kre. ITLF Kimioy Mangana Saba Mihut Kangbu ama hayeng Home Minister Amit Shah Delhi da unaduna hauzik lamdam asli thogliba irang asigi matangda wari sanana ba sem sakre. Kuki khutlai paiba sing na kapsin lakiba bom imung da tasin lakre expert na lauthok laga asoingam yaudana pokhai han kre. Amadi Manipur dagi Assam Rifles lauthoko haibagi dabi tawduna ngasi lamdam asigi mafam kayada maira paibi singna khongjing changsili. Mayambu Krumzari, Mami TV Prime Time News meeting tabiriba pumnamakpu DOMI YUMNAM nataram nokchari hozipau sanduk na pizari. Kuki People Alliance na hozik Manipur da paliba BJP Sarkar asida support tauraroi haiduna fongdokraba matung. BJP government ki spokesperson su oiriba Health Amadi IPR Minister Sapam Ranjan Singh na KPA na BJP dagi tokrabasu Sarkar asida thoidokpa akaiba leiroi haina fongdokre. Northeast Life ka akhanaba unaba amada Minister Ranjan Hai Housing State lengak asida BJP khakta da MLA kuntragani thoi amasung NPF ki MLA manga amasung Independent MLA ahunga loinena majority oiduna lady Manipur gi housing oiriba irang asida Union Home Minister Amit Shah na Kuki Jo Singh na taliba separate administration kaidonung da piroi haibagi thajaba pirakli. Government asina lamdam asida hanagi punsida tangdu laitaba puraknaba kanna hotnari amadi government asi Manipur miyam gini district administrator singa pau longnaduna miyam gi yaifanaba amadi awat apa sing yengsinduna miyambu awat apa leitanaba akan mamawongda thabak paikhatli matamatam gi matung ina government asina thabak paikhatkani haina mahakna fongdokhi. So I think with the number that we have and it's a democratic process, withdrawal or supporting the government, that's purely their prerogative and it's a decision they have to make. And if that is the decision they have made, as far as the government is concerned, I don't think it would affect the government in any way. Hauzi New Delhi da lairiba kokomi gi mihut kangbu amana ngasi Bharat ki Prime Minister Narendra Modi da memorandum ama pisin kre. Prime Minister da pisin kiba memorandum aduda mamang thagi kunga mapanda kokomi na sinduna Imphal da chathakiba miyam gi khongchatka loinana laukiba warip sing aduda yauki. Memorandum aduda illegal oida changsil lakliba chin kuki narco terrorist sing takthokpa Manipur dagi tokhaiba lengak ama semba yadaba amadi Manipur da NRC mapong fana chatna halu haiba yauri haina kokomi gi luchingba ama oiriba khuraizam athobana fongdorakli. Today a delegation of Coordinating Committee on Manipur Integrity (COCOMI) has submitted representation to the Prime Minister of India through his office, and this letter is a representation of the resolutions adopted in the mass rally against Chinkuki narco-terrorism held on 29th of July 2023 at Imphal, organized by COCOMI. And in this very letter we have clearly mentioned the resolutions which was adopted in the rally by the people of Manipur, and three very critical resolutions adopted by the, as per the popular demand of the people was
to end the present conflict, foreign illegal immigrants, Chinkuki, narco terrorism must be totally exterminated from the state of Manipur. And another very important point is the people of Manipur adopted a resolve to stand against any sort of separate administrative arrangement in Manipur. And the third demand is the implementation of national registers of citizenship, which will be the key to resolve all the current undergoing violence in Manipur. And this resolution was adopted by the people of Manipur on 29th of July. And this representation is a resolution which was adopted in that rally, and we have submitted to the Prime Minister's office today, the 7th of August 2023 in New Delhi, South Block. Khutlai matik chana paiba su chatniriba kuki khutlai paiba singna Vishnupur district ki manung chanba Kwakta ward number 8 ki Islamat lekaida ngase ayuk anganbadagi hauna bom amadi nongmai kapsinduna lamdarakre hairi kuki khutlai paiba singna nongmai kapsin lakpa aduda mafam aduda leiriba khunja sing amade security force ki kambuna su handuna maike animakta ayuk pung tara taramdai fauba khuthoknaki Masing yamlaba kuki khutlai paiba singna Foljang kuki village dagi Kwakta ward number 8 ki Islamat lekai da tamna landarakibani Nongmai amadi vom kapsin lakiba aduda Islamat lekai gi yum kai kaya amang ata thokre adom oinamak Kwakta maikai dadi asok apal amata yaukiba leite adom oinamak kuki khutlai paiba singi marakta asi ana amadi asok apal khara yauramba yai haina thajanari Thaudok adu thokraba matung Kwakta maikai gi khunja singna drone camera siznaduna yengba matamda Foljang kuki village ki chingi sarukta kuki khutlai paiba khara thaduna leiba uki hi hairi Thaudok adu thokraba matung ngasi nungthil pung amarom taba matamda Kwakta ward number 8 ki akoiba mafam singda pak sena operation chathakre Operation adu da state force ki personal amata yawhan khidi adom oinamak operation adu da mifamipun amata yaw khiba leite hari Nakalamaromda ngarang numidang dagi ngasi ayuk fauba tera khongsang bi amadi Kwakta maning da khuthoknabagi thaudok aduda soklaba kuki khutlai paiba mioi taraganithoi hauzik Churachandpur district hospital da laikanari haina Churachandpur dagi fangba pau amana hairi Churachandpur da best tauba hill journal gi report matung inadi soklaba sing adugi manung dagi kangwai dagi kamleilun chahi kunga humdoi gothol dagi tomin thang chahi kunga taret toivong dagi jangau lun chahi kunga manga toivong dagi glivion chahi kuntraga mathoi vijang dagi thangle chahi nifuga taret s 5p jang dagi jangkhongam chahi Marifu Mapan, B. Aijang Land dagi, Haulemang Chahikun Gataret, T. Chamfai dagi Momon Chahikun Traga Nipan, S. Kanan Veng dagi Lunmin Thang Chahikun Traga Nipan, S. Savung Village dagi Jangmin Thang Chahikun Traga Manga, Jomi Colony dagi Thangjalun Chahikun Traga Taruk Amasung, Gamfa Jang dagi Thangkam Chahiyang Kaiganitoy ni Hari. Nakalamaromda ngasi nungthil Kwakta tamna Imphal dagi lakiba BSF ki personal singna tonganba gari taret maira paibi singna Bishnupur bazar da thatuna thambadagi maike animakta muknabagi thaudok thokre hairi Kuki khutlai paiba sing masing khangdana kapshin lakiba bom ama yumthakta tasin laklaba matung pokhaidana imungda tasin lakpadagi miyamna mipainaba poknakri Thaudoga singarang numidang wairam Kwakta manaki gotholda leiba imung amada thokibani hai bom adu laikai aduda leiba ibom chakoba mioi amagi yumthakta faudoklaga imungda tasin lakhibani tungda police ta pau piraba matung expert hi kangbu laktuna asoi angam yaudana lauthoklaga pokhai hankre hairi Ngasi nungthil Manipur Police ki additional DGP Law and Order L Kailun na khuyek piduna thokiba order amana Moirang Police Station gi manung chanba Bisempur dagi kangwai chatkhiba lambi paringe Moirang lamkhai dagi hangliba barricade post Mapan Suba Assam Rifles ki kangbuna ngak senbagi thabak chatharamba du AR lothokre mafam madu da Assam Rifles thambagi mahutta civil police amadi chamaga kunganipan Suba CRPF ki kangbuna mahut sinnaba khanghan khibaga loinana khudaktagi thabak pangthokpa hokre hairi panba yabadi ngasigi mafam kayada maira paibi singna lamdam asidagi AR lothok khinaba dabi tawduna khongjang kaya changsillakhibani
ITLF ki mioi mangana saba mihut kangbu ama hayeng Home Minister Amit Shah Delhi da unaduna hauzik lamdam asida thokliba irang asigi matangda wari sananaba sem sakre ITLF ki mihut kangbu adu Churachandpur dagi Aizol chatlabam matung Delhi maikai pangkhibani hairi ITLF ki secretary Muan Tombing na phongdokhibada center da makhoi gi demand manga pisiladuna thabak oina pangthokpina ba taksel lagani demand sing aduda maru oina Manipur dagi total separation athuba matamda piba amadi Imphal da leiriba leikhiraba kuki jo kanglup ki asiba hakchang sing Churachandpur gi S Boljang da aroiba mathau mangam pangthokpada maitei furup na yedibasi yetana ballona yahanbiba namapung oigani haiki Mahakna makhata na haiki kuki jo taba mafamda Maitei State Forces sing thamdaba amasung Imphal jail da lairiba kuki jo culprit sing atopa state jail da transfer toba haiba demand sing asisu paikhat lagani memorandum asi Kungataret sector Assam Rifles ki headquarters ki Maikei dagi mangjongna Union Home Minister da thakre Laikhidraba kuki jo singya si bahakchang lairol chanbagi matangda Home Ministry na haijarakpagi matung inna nuit mangani mathau mangam pangthokadaba adu chonthaduna leibani Charak asida ITLF na Home Minister Amit Shah unaba asida afabam mahi fanglakani haibagi thajaba Mizoram Chief Minister Joram Thangana mahaki official Instagram da phongdokre Hauzik chathariba parliament ki mifamda Manipur da thokliba kanglup ki irang asigi matangda pukhatnaba AICC gi luchingba singa MPCC gi luchingba singa New Delhi da watana khrei watana khiba adu da MPCC gi maikai dagi CLP gi luchingba Okram Ibobi MLA Kangujam Ranjit amadi Thokchom Lokeshwar Saruk Yakhi AICC gi maikai dagina Sonia Gandhi ji Malik Arjun Kharge ji Rahul Gandhi ji amadi KC Venugopal Yaukhi Wari sanabadu da hauzik Manipur da thokliba thaudok asigi matangda sungsoi soidana Congress ki maike dagi parliamenta pukhatuna irang asigi haurafam khangdoknaba amadi amuk hanna Manipur da santi puroknaba taksingani haibagi thazaba AICC gi luchingba singna pikhi hairi Modi YUMNAM ki matangda phongdokhiba wafam amaga mari leinana defamation case amaga mari leinana Lok Sabha dagi disqualified tawruraba Congress ki luchingba Rahul Gandhi mahaki Lok Sabha gi membership restore tawkhibaga iroinana ngasi parliament laktuna Mahatma Gandhi ki mitamda thauni jakre Mahakna makhatana Kerala gi Wayanad constituency gi mihut oina adumak laigani haina phongdokhibaga loinana Hayengdagi haugadawriba parliament ki no confidence motion da opposition party ki luchingba ama oina wafam kaya phongdoknaba thorang tawri haina su phongdokhi Chief Justice of India na Manipur gi thaudok wathok sing asiga mari leinana committee ama semkhre Committee asida High Court ki former judge ahumna yengsenduna relief ki compensation amadi lanjenerakhlaba singi leifam chafam amasung mari leinaba thizin humjinbagi thabak sing yengsilagani hari Committee asida Jammu Kashmir gi High Court ki former Chief Justice Gita Mittal Justice Shalini Joshi amasung Justice Asha Menon yauri Masida sunatana IPS officer Dattatreya Patsal Gikarsu committee asida henba member oina yauragani Guessing asibu thizingadaba special investigation teams asi DIG rank to oiba Manipur wangmadagi officer singna achumba mayek singba puthoknabagi damakta yengsil halagani akhanaba officer sing asina SIT team taruksu mathau pangthok hangani Investigation team asna logi maramda Manipur prajana thazaba mangliba si amuk hanna thazaba thamnabagi damakta achumba khongthang lokhat lagani Hauzik faubagi oina FIR taraga taruk CBI da transfer tawkhre ahenba kyasu transfer tawraba yai hari court na CBI gi thabak thoram sing mateng pang lagani masida natana micham sing na hauzik highway thingzinba amasung pochai gi mamal tangkhatlakpa asisu yengsen binaba su phongdokre Ngasigi Janims ki conference holder State Health Society National Health Mission Manipur amadi Directorate of Health Services Government of Manipur ga khutsam naduna intensified mission Indradhanush MIMI 5.0 stat asida Health and IPR Minister Dr. Sapam Ranjan Singh na launch tawkhre
Launch tawbagi thoram aduda chief guest ki warol piraduna Health and IPR Minister Dr. Sapam Ranjan Singh na haikibada tongan ba laina singdagi ngakthoknaba amadi angang singmu masa mau fana leihannaba matam chana immunization tawthokpa si asuki matik tangai fadi masina khudong thiningai oiba laina kaya sandokpagi chang hanthali Mahakna makata na haikibada immunization program asi mari leinaba Ministry of Health na piba guideline ngak na pangthokadabani Campaign dasi mapong fa na pangthokpa yanabagidamag staff singbu proper training piba mathautai haiki Thauram aduda Secretary Commissioner Health Government of Manipur Sri PK Jha IAS SMD National Health Mission Manipur Dr. Somorjip Ningombam Director Jenims Dr. L. Deven Singh Amadi Medical Superintendent Jenims Dr. K.S. Lokeshwar Mathang Sidna President Amadi Guest of Honor Singh Oiki More police te attached tawduna leiba manga suba IRB gi personal ama laikanaba ngamdana laikhide laikhidraba IRD personal adudi Thobal district ki Yaripok Yambem dagi sanabam abungcha chahi kuntraga humdoi apokpa sanabam ingocha kawi hari mahangasi ahing nongyai matung pung amarom taba matamda More police station da laikhidabani mahag dengue positive oibadagi laikhidaba oigani Numit kharanigi mamangdagi laikanarakibani adum oinamak layengnabaги khudongchaba leitabadagi layengdana leirakibani hairi panba yabadi hojik thokliba irang asiga mari lainana haukiba tha khargi mamang manga suba IRB personal khara moreda ngak senbagi thabak chathaduna leirakibani hairi Nakalamaromda yumthangnariba Assamdasu laichet asina maram oiraga ngarang faubada mioi taraga mathoi leikidabaga loinana hojik mioi kya amasu laikanari hairi Assam Rifles ki ka henba thawong yaning de nakalamata yengba Assam Rifles lamdam asidagi lauthokho Assam Rifles na lamdam asigi maira paibi singda ka henba thawong chathaba mama oibi singna khangduna leibang ngamloi haibegi kholau sing lauduna ngasi tampa ki mafam kyada haunaruba tawduna maira paibi singna Assam Rifles ki mayokta khongjang changsin kre Curfew komthok lingai ayuki matamda khwarambal kaithel fambi singna masa masagi sintha thadoktuna khongjang changsinki masing yamlabi kaithel fambi singna go back Assam Rifles long live Manipur haiba yauna kholau kya sul lauki khongjang aduda saru yakibi kaithel fambi nupi amana miyam gi punsi ama de lanthum ngak na ban lamdam asda lakhiba Assam Rifles ki kambuna Lamdam asigi maira paibi singda oath naibagi thabak chathaba yaningde democratic oina khongjang sangsilibi maira paibi sing thingnaba honabada lambida barb wire khajinduna electric thajinduna maina chinghanba chemicals yawba tear gas siznaba amadi masaso na fu chaibagi thawong kya chatharaklabasu Bharat ke Prime Minister na khangsinnadana leithokli Nupi ama oiribi BJP Manipur Pradesh ki luchinglibi esada su wafam mama fauba fongdoktana leiba yaningde maramaduna ka henba lichat chatliba Assam Rifles lamdam asidagi khudakta lauthokadabani haiki The Assam Rifles are one-sided and they are here for our security and for our safety. Now they are not for our safety and for our security. They are not. So our demand is again and again to withdraw Assam Rifles from Manipur until and unless they are withdrawn from the Manipur, we will march ahead our movement in most terrible way, and that consequences, the responsibility should take by the state government and the intergovernment. That is what. And the last thing, if the government of India cannot control, cannot give solution to this crisis, then our final demand will be to review the merger agreement with the government of India. Chap manaba khongjang ase changsil laduna singjamai chinga mathak amadi akoibada leiriba maira paibi singnasu ngasi singjamai chinga mathakta leiriba mari suba AR ge post hek makha oiriba singjamai chinga mathaki bus stand da khongjang changsingkre masing yamlabi maira paibi singna tongan ba pendaba wahai sing iba cherol sing pairaduna changsil lakiba khongjang aduda saruk yakibi maira paibi singna Assam Rifles ki thawongbu pendaba phongdoki
Zaniba Sayisi me whom the Horga, Lamdamasha Toriba, Kangumashin, Anigaba, Insagi Todok, the Shipa Lepalate lady, Alu Haiba, Todosi Tolagaso, Central Armed Forces Kayama, Lamdamasiki, Lantum, Musumi, Punsi, Nabamata, Central Government, Taraklabasu, Haiba, Tarakliba, Central Armed Forces of the Mertagi, Lamdamasi Praja Sing Maru in the Maida Imai bills in the pen of Todoka lady. Matogram the Karigamak Central Armed Forces in Maida Pibis in the pen of Haiba from Simiam, Damuhan, and Galubali Dagaso, and the Bishampu Amasung. Josanko Anigilona ba, District Anigilona Valeriba, Kumbikan, the Gimanung Saliba, Tobu, Bangragi area, Assam Rifle Personal Singer, Maida Pibi singing, but the Satakiba, Dugulaba, Associated Miam, Adu Mayoka, Gashi, Lamdamaski, Maida Pibiana, Lamdamaski, Armed Forces in power, Elo Kilona, Assam Rifle Sing Hankwaiba, Tongan Tongan Pump Sing, Torgan, Sipom, Military, Audio using my police station, Manung Sanba, Singa Matak, Hibadi Assam Rifle Lady, Assam Rifle in the below of Assam Rifle, Posi Makatang Badulaba, Singa Yellow. Mafam Mashida, Akaramanga, Maida Pibishinga, Lamdam Mashidi, Assam Rifles sing Hantok Pico, Lamdam Mashidi, Pazamiam, Assam Rifles, the Taza Tamdeheba, Palau Kaya, Laurokanda, Punjang Seshili, Kaujik Manga, Ulibashi, Tongan Tongamba, they casting Kayam, Pilaganda, Assam Rifles, Wapam Sing Tondole, Assam Rifles, Bye Aiba, Wapam Sing Tamle, Assam Rifles, Nagasi Pavada, Saturday Batong Sing, Lamdam Masi, Maida Pibi, Bell Sing, Amasung Miam, the Pende, Wapam Sing, Lady Basiki, Bataka, Saturn, Amasung State Germana, Karikam of Pilsing, Locally, Habadi, group of Maida Pipis, a group of women who had gone there for a silent protest against the mass burial of the cookie bodies at Torbuk. So just in order to disperse the crowd, the Assam Rifle had made arrangement for barbed wires, with electric current passing through there. They had made arrangement for chemical weapons. We had sprayed some chemical people, nearly 50 of them. Hospitalized, they were vomiting blood, they are having difficulty in breathing. We don't know what is the long-term repercussion they might have later on their health also. So this was unwanted. They could have used some other method, but we are not terrorists, we are not militants, we are common Manipuri women who had just gone for a silent protest. Up till now, the Modi government has been quiet on this matter, so we know that we have to fight our own battles. There is nobody who's going to come and help us. So we are doing it in our own way, silently. Okay, we are not using weapons. The female had gone there. The women who had gone there are all housewives, common women who are protesting. We are not from a trained militant group or something. Manipurdagi Assam Rifles Lautoko Haiba Dabi Tauraduna, Bamo Laikai Amadi Loklau Bungi Akoibada Laibi, Masting Yamlabi, Maira Paibi Singnasu, Moirangkom Mapada, Lambida Toklaktuna, Wakat Kongjang Changsila Kibagi, Bagaloinana, Akoiba Mafam Singda, AR Lauto Haiba, Kolau Sing Lauduna Rally Chatkre. Kongjangada Saru Yakibi, Maira Paibi Amana Manipurgi Laimaida, AR Gi Kongda from Pibiganu, AR Naka Henba Tauba Yaning de Haiba Yauna Wafam Kia Fondoki. Manipur dagi Assam Rifle lokupni ko Assam Rifle hindi kanu haina tawbani leibagi kanadraba praja nga u haidana laaga praja da onsan dana praja gi mateng su pang daba makoi leibagi khurong nei ekhoina khurong nei ekoi ima leba kan bada makoi khurong na ba mang oine maram aduna athuba matamda Assam Rifle se masa gi mafam da tathokpi ko ekoi Manipur da Assam Rifle amata leiba pamte ekoi asi kanna mokhoi nakal amada changchanga ni ani nakal ani khanaraga amada michangchanga amada tongaga akoi Manipur macha akoi imale ba kan jari ba akoi bu maiti mata akoi singsibu halage tupage haibo tana nogi kangjana mising na thon mase akoi nupi ama oina pamjade imale ba ki damante di akoi chi ka chu yare hadan chongchera bani aduna ngasima athuba matamda Assam Rifle se bayum da halan piko bai me jaga da le piko makoi na chaba akoi pamui akoi gi leitala le jasing lai sing saja sanu Assam Rifle na cheng jagiba Assam Rifle na akoi gi pochai jagiba akoi pamu chai aduna akoi sing mari ama ba Assam Rifle maya ba tahan dino ngasima hayang mang athuba matamda Assam Rifle se tahan tahan diko hadina
Tungda Maira Paibi Singh aduna Manipur dagi Assam Rifles lauthoko haiba kholau puraduna Minister Y Khemchan gi Singzamai gi Yumnam lekai da leiba mayum Singzamai Bagyabati lekai da leiba Speaker T.S. Satyabarta amadi Palace Compound da leiba Manipur gi ningthausu oiriba Rajya Sabha gi MP Leisemba Sana Jawba gi mayumda thomchinki Khongjang Singh aduda mari leinana Maira Paibi amana haiki ngasi Minister Khemchan gi dasu changlure masaga wari sanare hari loinana Manipur gi Speaker T.S. Satyabarta gi mayumda changsilure masa lairam khide adum oinamak mobile phone gi khuthangda wari sanaduna lamdam asidagi AR lauthokkhina ba taksinki Tungda MP Sana Jawba Leisemba gi mayumda MP unaduna wari sanana ba changsin luba matamdasu mashadi leiram khidi mahaki PA Parliament ki mifam leinaba MP Delhi da leikhi Parliament manungda changbada phone posinba yadabana wari sanaba yaroi haiki MP ga wari sanaba fangdrabasu mahaki loina biga wari sanage haiki maikai kyadagi lakheba ima sing chapchaba wafam ama khangdrabadi hanloi haina geta famjinduna wakat khongjang changsinki Habak sudana trophy ba yabra obes pana ma khoti buki gi na top sari kar gi no haba top lo chai haba adu di masala tra ba bi kaurana kali gi to boy ka di hai ro ngam re yek cheba adu di na tana ma khoi da tong tong na chom tong tong na kunang wa cha sang na ba yor ga le to le ha do asi ro le haba Assam Rifles Manipur dagi lauthoko haiba wafam sing panduna ngase ningom thongjau Singzamai wama paivia pandit lekai da maike yadongge Maira Paibi Singh nasu wakat mifam chathaki baga loinana khongjang changsinki Assam Rifle lokko kadamni Manipur de lengani thamayai di Manipur dan numidani thomeba numidani thoko matanna praja che wayeba aduna isam jama Acham jamba ningthau manai amana numit ama hatheba numit ama kadang thokanda Manipur da santi oiba leiba haidu ohela ineba itihas ki leimai dege Manipur da leingang ani leiba yaro ebse praja na du haura baneba adum tawduna aikoi Manipur che leingang ani leiba yaro Manipur ningtam na leigani Manipur ki saktam ngakani haibase ai haijage mayamda Manipur dege Assam Rifle Manipur dege kuki militant gi so Manipur dege kuki militant gi so Manipur dagi kuki militant gi so ma leibang na Torbungda chathakiba Assam Rifles ki thawong adubu yaningdaba utpa oina Singzamai Chirom Leikai nupi lamjing lup amadi leimarol apunba lup chingamakhong chongtham Leikai gi ima singna Singzamai bazar da wakat khongchang chankre Wakat khongchat aduda saruk yakhibe leimarol apunba lup chingamakhong chongtham Leikai gi Secretary Sumilana Fongdorakpada Manipur da tokhaiba administration leiba yaroi Manipur da gi Assam Rifles lauthoko haibana chingba wafam kaya fongdokhi ki thawongbu yaningdaba utuna khongjang changsinba leptri ngasisu nungthilpung ahumga minute nifu manga rom chatpa matamda khurai ahongai Maira Paibi lupna sinduna CM Viren BJP Party President A Sarda Home Minister Amit Shah loinana Prime Minister Narendra Modi gi mitamda fanek sechinduna khongoi naraba matungda mai thakre Ongbi Sunanda Devi, ngasi akoina Assam Rifle mai thadurigi si maramdi Assam Rifle je Manipur digi lauthokpa ani subadana kwakta da tummaga leiriba imung manung mai thadokdana hatpa ahum subadana ahalaman ima iben singjida makhong na makhuna unke log पेड़ से लाग मारने के लिए डंडे से जो करंट लगाते हैं और उनके जो केमिकल स्प्रे उनमें यूज़ किया जब वार के समय तो और फिर उसने हम एज सिटीजन ऑफ इंडियन हम उसको सवाल पूछना चाहते हैं कि हम लोग अपने इंडियन नहीं है क्या एज ए सिटीजन हम उसके बिहाइंड द सिटीजन एजेंडा क्या है ngasi fawda thahum sujilaglawa irang asida manipur gi hojik tangdu leitadrba phibam asida ima khoisaunaraba kayana turbung banglada kuki militant singi oiba mongfam ama sarakani haibagi wafam ama lakpadagi maikai kayadagi lakpa thongna faraba ima ben sina hariba thawadu pangthokpa yaro hen thamjimada Assam Rifle gi mathong huktraba thong adu yaringda uthoktuna ngasidi akhoi honorable chief minister Biren aduga home minister Amit Shah ji lonena madam Sarda lonena prime minister Narendra Modi gi efficiency ahongai Maira Paibi ima singa efficient singa si mai thadore aduga
ima sina akhoi Mami TV da phongdor pagi matung inadi Assam Rifle khudik talo thokho Assam Rifle la ima sina khong na phawa kawraga tokhai ba tawhaidaba thong ka stharak pasi yaning de Manipur da thum matam da santi pura u haibo pham singpali hawji ki oina pawdam jeri bai chitaran jar mangi telena camera person mangang Mami TV news ahongai Em tưởng như đâu ngasi nungthil pung ahum khairom taba matam dasu wangkhai mai kaida maira paibe singna khongjang changsin khibaga loinana wangkhai ningthem pukri mapalgi masing yamlabi nupi singna go back Assam Rifles haiba kholau laubaga loinana Assam Rifles ki mitam mai thakhi Tampaki tongan ba district singi mafam kya dasu chap manaba dabi asi tawraduna maira paibe singna khongjang changsin khi Lilongda Miyam Nereli Chatki, Taubal Kakching, Vishnupur Amadi, Imphal Iski Chingarel, Tejpur, Faknung Amadi, Kurai Dasu, Maira Paibi Singna, Khongjang Changsin Minari. Assam Rifles amuk hanna yengde lamdam asidadi hanbi kro Manipur lengak nasu lamdam asidagi AR lothokpi kro haibagi dabi tawraduna ngasi kakwa bini lerak amadi kakwa surai khaibam lekai ki maira paibi sing nasu kakwa da khongjang changsinki khongjang aduda maira paibi sing na pendaba kholau sing ibaga loinana sizna khiba loinana nupi sing na AR da thun onsin duna khongjang changsinki Masih asal nak fancy aku Manipur ni hanbi kau center na yang kita loksan view, amadi sarkar nanti yang kita asal nak loksan view, hai tu nak kau nuk beli lagi, mana pabi kimono, mana pabi amadi cairum lagi, mana pabi dapur nak kusal nanti nak kasih di asal nak tanah mungkin dah makta aku dah asal nak yang kita nak paham lagi hai pada asal nak fancy lagi aku kau mau thong kan dah, nuk ni singgih thong nama kalau ni nak kasih di asal nak hanbi kau hai bawa apa masih kalau ni nak, aku pun dah makna Manipur satu ni tamu kita dah, amat sarkar tambah kan dah, center nak kasih Asal lagi bah, asal apa sih? Aku mau tanya putuk kiwa hari apa sih kalau ni nak ikut yang nasi dah jawab. The Women's Social Welfare Angom Lekai Maira Paibina AR boycott tawbagi wakat mifam famkre mifam aduda khudlai paib daba ima ibel singda AR na khud thaba yaning de haiba kholau lauki amasung go back Assam Rifles amadi narco terrorist support tawba yaning de haiba kholau kya lauki Tampaki tongan ba district singi mafam kya dasu chap manaba dabi asi tawraduna Maira Paibi singna khongjang changsinki Lilongda Miyam Nereli Chatki, Taubal Kakching Vishnupur Amadi, Imphal Iski Chingarel Tespul Faknung Amadi, Kurai Dasu, Maira Paibi Sina Khongjang Changsin Minaki. Keno pada lai ba RP mayam masi wa samrai phala manung changan bra changan da mapan tholok ra thonda masi tori ba pot che moina thingi se kari no sarkar na yang jan bi baso lai tre marak chi da khoi mitam praja sinte loina sira halaga praja chinche na pungkam to makanda sarkar na action lokhat pi ge hari bra moi pe lage hari bra ba adu ba ngasi ima oi ba singsina di madu gi wahai to khoina taning da maram na sarkar gi mai da khoina lep tu na asam rai phal singje si da ge lokto pi ga adu ba matam da manipur santi prok tu na ima singje santi le hen bi Cosmopolitan Youth Club Wangkai Amadi, Maike Yadungi Maira Paibi Singnasu Sintuna.
ngasi lamdam asidagi AR lauthoko haiba kholau lauraduna laikai adugi lai harafam community hall da khongjang changsinkri khongjang aduda saru yakibi maira paibi singnasu pendaba wafam kiasu fongdoki club amadi harafam lampang nupi lup anina sinja langjaduna phamjariba dharna asi maru oina Assam Central Force dagi lakwa Assam Rifles singna aikogi ima event singda khut thaba phau yauna tatharagli ba thaudo asi da pen da bagi akoina akan bomong ninda tawjabagi adugumaba dharna amani masi aikoina yariba makai mari leina basingda haijading badi makoigi manaba mijeng na yengbang amdraba Assam Rifles sing Manipur ima gi leimai dagi amuktang di maram damda adi magi mafam chaba Manipur gi mapanda halan bikro haibasi haijaninge aduga ngarang nahan kui dabida thokiba kwakta gi mioi obum minung sikhangdana narko kuki narco terrorist singna hatok pikhiba adugusu aikoi thamoi sokna nuai jade makoida kuki singna macheliba moina chaliba wakhalon asi mioi ba amana chengada ba wakhalon natte haijaningi sanga na phauba asugum wakhal chaliba lijat sajat asi chatloi haina haijaningi aduga kuki terrorist nakoigi ima lebak Manipur asida samna da pakpa lam machet ama phauba Manipur haiba ima lam lebak asida nakoigi lam leite so nakoi se aikoigi ima lebak tagi amuktang di go back kuki narco terrorist haiba wahai ase aikoina haijaningi go back rifles Assam Rifles ki mathakta changsinba khongjang saugat laduna all yaripok apunba imalup nasu ngasi Thobal Tomjing da leiriba kuntraga humdoi suba AR post ki mamang fauduna Thobal kaithel da santi gi rally chatkre Assam Rifles hanbikro haina kholau kya laukre rally adu da saru yakibi all yaripok apunba imalup ki general secretary matau leibi maibam na fongdok lakpada ngasi Manipur gi mipum khudingna Assam Rifle gi michang naiba thawong khangnari Kuki singbu saugatpa aduga maitai singbu tathina tauba maru oina maitai nupi singda yengliba fatraba mithing asi ima singna yaba ngamloi Assam Rifles pumnamak Manipur gi mafam amatada leibiranu haina fongdorakhi Assam Rifles sing ase koi hazaba leitre haibagi khudam matu ko ucha bagalona koi apni se rally ma laksabani Thobal ge Assam Rifle hanbigro Thobal gi khaktagi rakte Manipur da Assam Rifle sing je akoi thazaba leitre hanbigro haibasini akoi na kuki militant singa makoi ge lainari relation makoi ge cooperation gi video na chingba koi loina u phange aduna moi ge lainaba cooperation moi de piriba cooperation je akoi de u phangde aduna akoi de onsal laga akoi da hena attack to bugi mong de leiba sibe mase u da koi yamna nungai tadana koi apni se rally se lakcharaga Manipur pumbadagi Assam Rifle sing je loina lokthok pigro sak pigro haibase ko gi demand oina laksaba Thobal ningombam apunba maira paibi lupnasu Thobal ningombam kaithel da Assam Rifles Manipur dagi hanbikro haina khongjang changsinkre Thobal ningombam kaithel da ima ibel singna human chain sembaga loinana Assam Rifles ki mayokta kholau kaya lautuna changsinkhiba khongjang aduda saru yakibi ningombam manbi amadi irom Suvashni kaubi maira paibi luchingbi anina Assam Rifles ki mathakta pendaba wafam kaya fongdoki Haukiba me marida thokiba thodok amaga mari leinana Nongpok Sekmai Police Station gi OC oiriba Inspector Kasham Prem Kumar bu thabak tagi suspend torpada yaning da ba fongdoktuna ngasi yairipo ki tongan ba khulsingda wakat me fam kre loinana DGP ama DSP na suspend tawdriba karigino haina maira paibi lupsingna hangnakli ngasi OC Prem Kumar gi suspend tawba yaning de haiduna Nongpok Sekmai Police Station na konba khulsing Lairongthel Development Women's Group na silaga Lairongthel Community Hall da Fanjakong apunba maira paibi lupna Fanjakong Thumkhong Lairembi Community Hall da aduga Kakmayai apunba maira paibi lupna Kakmayai mamang lekai maira paibi sangda wakat mifam sing famki Lairongthel da famkiba wakat mifam aduda saru yakibi yangambam inaubi kaubi maira paibi luchingbi amana fongdora kibada Nongpok Sekmai Police Station gi OC Prem Kumar bu maram chadana suspend tauba si aikoi Lairongthel amadi akoibada leiba miyamna yaningde Rang asida Churachandpur da kuki singna maitai singda chathakiba hingsa gi thabak kaya adugidi karamba OC sing amadi SP Chairak Pidribano
Hiramasida Manipur lenga ki CM na akan ba micheng changbiu aduga Churachandpur da kuki singna maitai singda chathakiba thawong sing aduna maram oiraga me marigi thodok adu chathakiba oiramba suyai numit adugi yamkhraba miyam adugi mob adu OC Prem Kumar mathantana control tawba ngamgadaba nate haiki Kakmayai da fam kiba wakatmi fam aduda saru ya kibi maira paibi luchingbi amana haikibada Nongpok Sekmai Police Station gi OC Inspector Kasham Prem Kumar yamna faba afaba thabakta tawba officer amani mahakna kakmayai khungang gidamak afaba thabak kaya ama tawbirami District kuding maki crime thok to mafam garam balai rige ma khata tamna sasten chalam baje Lerong dengi maira paibi imai bela magi ama oina akhoi gi district achigi semai kendra chingi banina semai gi district police station chingi banina mase maram chade ya janing de haidina imai bela akhoi mayam punamak ihau changjan na bani Manipur gi osi premna thabak tagi suspend chathuk patara padi Manipur gi DGP ju thabak tagi suspend tabiu ma mathanda tamna tabi bagi tawbaje akhoi ya janing de CM na Manipur gi CM na maje miyang changbiu Tang ahum da thoki ba Jampur gi thogdok duna maram oiraga akhoi gi ichal icha ichi ni mayam ama kuki singna pi oi bi gi ijat mangala ba ijat khongau na gi ba dugi pien da ba khochau na ba miyam na ibung iba lamdam ji gi ibung iba mayam na madugi lamang chingmani madugi thabak to maduda osi prem da taina ba khak Wakatmi from Singh Aduda OC Prem Kumar suspend toba yaning day. Athubada suspension revoked to you. DGP from Thadopiu might take a moral down to Nabahotna Biganu. We might stand together, fight together. No separate laws for Maitai and Kuki. We stand for Manipur State Force Amadi. Long live Manipur Haibanichingba Thaba placard Kayasis na Kibaga Loinana Kolau Singsu Lauki. Kuki militant singna lam launana ba hotnabada mamal yamlaba icha sing hatliba yummai thariba sing asi mioiba ama oina chat haidaba lichatni maramaduna irang asna maram oiraga mamal yamlaba icha singna hatna sunariba asi lebhansi kuki gi mama oibi singsu thokla u aikoi mama oibi singsu thoklake table amada wari sanasi Nakoina Nakogi Achumba Itihas Putopang Labadi, Manipur Asti Lemna Laujako, Achumba Itihas Putopang Dragana, Nakogi Nafamda Lamachet Amata Piroi Haina, Charang Part Apunba Maira Paibi Nupi Lup, Kiluchingbi, Manglembi Nafongdokre. Wafamasi People's Curfew against the Assam Rifles Haiba Asida, Ngasi Manipur Gimafam Sinba Tungna Changsiliba, Kongjangi Manung Channa, Charang Part Apunba Maira Paibi Nupi Lupna, Sinduna. Charangpat Mayai Lekai Imoinu Kaitel the Pangtokiba, Miam Giwakat Mifam da Saruya Kiba, Loinana, Maira Paibi Luchingbi, Manglembi na Fongdo Kibani. Manglembi na Makhatana Hai, Torbung Banglada Laikidraba Kuki terrorist sing, Fumgani Haina Torang Torpada, India Langak na Tumina Laisinba, Numit Aduda, Assam Rifle Sing na Nupi Sing da Chatakiba, Tawong Sing Adu, Yam na Pende, Maramaduna Manipur da Lairiba, Matong Huktraba, Assam Rifles Sing Asigi Matakta, FIR Matauragani, Manipur Gilaimaida, Assam Rifles Amata Kongda Birakanu, Assam Rifles Sing Bunako. Nakoinana, Sagatliba Manipur gi Governor Amade, Security Advisor Manipur dagi Hanbikro Haiki. Ngasigi Miyam gi Kongjang Aduda Irang Asna Maram Oiraga, Laikhidraba Athoba Singi Mafamda, Minute Ani to Mina Leptuna Ikai Kumnaba Utkibaga Loinana, Kolaukayasu Lauki. Aikoi mai dai tum na hala kanda karamba leibak ama semhoge haiba no haiba se aikoi na hange question pi au khumpi ba ngamdraba tum ma leiraba chief minister Manipur gi mission biren Nasana modern ground of Pam Tado, I was in a Penaje. Nasana modern ground of Pam Tado, Nang Laila Sakiba, I quite dilly pet to the Nasana, Tungera, Sigera Tauruba. Laiba selling up on Amdrabanina Nasana Pam Tado, I was a quite Kang Mangamdre, Mama, quite Kang Mangamdre, Ahinda, Nundinda, Nundanga, Nahanda, Home Sumna, quite launching Ragna, but Nabada. I quite a sokematic whatever, physically, mentally charged a sokematic tension later. Sigum Matawong Mayam control Toba Namdaba Langapa, Manipur Minister, Biren, Moren Ganda, Pamtado, Adu Manipur Governor, Amasong, Security Advisor, Canton Tauraga, Quabuka, Paliba, Pahaliba, Mayamza, I quite Iram Damasida, Amata Masagi profession, get a Mato, Oiragacho, duty in the Lak Piranova.
Malem gi mafam kayada mapan suba National Handloom Day pangthok nabagum Jiribam district ki oinasu Jiribam gi Champanagar da leiba Champanagar Maitai Makha Laikai Community Hall da Cluster Development Program Jiribam gi manung chana leiba Directorate of Handloom and Textiles Manipur na sponsor tauraga District Handloom and Textile Office Jiribam na sinduna ngasi mapan suba National Handloom Day pangthokre Ngasigi Tauram Aduda Divong GP ki Chairman Administrative Committee RK Nobinsana Social Worker K Priyo Kumar Singh Chingdong Laikai Ward number 1 Member KS Abdul Khan na Chief Guest President Amadi Guest of Honor Oina Saru Yaki Tauram Adu Haudringaida Manipur State Asida Thokliba Kanglub Anigi Irang Asida Kudong Tiba Taudoktagi Thawai na Pontapi Krabasingi Thawai na Lairam Linda Ingna Chikna Lainaba Minute Ma Tuminan Leptuna Ishurgi Mafamda Thauniki Thauram adugi matangda Divong GP gi Chairman Administrative Committee RK Nobinsanan hai maitam amada maitai amadi mitai pangal gi yumthong khudingi nupi singna kon yongkham amadi khwang da fi saduna siznarami adubu matam gi matung ina machine na saba mamal ahongba fi oina mahut silakli Masida fi saba haiba singna fi shaduna aikoi gi culture yokhatnaba amadi sariba culture gi fi sing mapallam kayada su yohanana ba hotna minasi hain fongdokki Peace I say, Adam Babadi Panganga, Majay, Manipuri side, in this side, the target is inside for hockey and the I know the side. Say, Hada Bagi, home Budingi, Majay, home Budingi, Jun Samale, Jun Mapudi, don't come today. You come to peace side. Party that can be, today can be, Nati can be. Puno ko yung bang ipisay. Adogi ayuta yahoda inaba kagi insamdali inaba yaho people. All the things we do. May horol dagi Manipur da punna khundamina riba furup khudingmakna punsinduna akhoi amatani haina thauna fana lantheng na bagi matam oire haina Director Laxmana Fongdokre Wafamasi Tayal Film Production na puthokpa Khongfam Honglo Yelhomi haina nimikthonba isai album ama ngasi lamfel da laiba film for Manipur gi office ta haunabi matung ina release tawbagi thoramga mari leina na Fongdokhibani Director Laxmana Makataraduna Hai, Aikoi Kudingmak Ima, Lebaki Damak, Amata Oina, Lepmina Bagim Badnabda, Manipurda Kanghaudana Tokliba, Kanglop Anigi Irang, Asiga Mari Lenana, Artist Ama Oina, Nasigi Isai Asi, Namiamda, Kajiktang Oirabasu, Gyan Tamina Nabagi Wakalonda, Putokpani. Telaba minute ahumari asda Manipurda Tokliba, Isu Sing Asi, Utok Nabakot Nabada, Awaba Kaya, Mayok Naki, Hainasu, Fongdoki. Tharamadu the Film Forum Manipur gi Chairman L. Surjakanta Maitai, All Manipur Matam Isai Kanglob Amiki President Khaidem Thoiba Amadi, All Manipur Apunba Maitai Laima Maira Paibi Lupki President, Konjengbam Ombi Guni Laima na Thoram gi Athoba Mitunglen Sing Oina Saru Yaki. Hosije akhoi se ai satrani ai sportman ni ai adunia dani leibai matam oidre akoi khudum tholaga khutto khulai paidru so koi thongalin jen amato oina field the thoga lei ko se thengmin na bagi tanja do yore ha ba ina uchawni hosi thoi irang se yelomi khudum te khoni chingjan jabadi ngamdabani na akhoi na leijaba artist sing akhoi na lojaba character khar tum puthoga uthok sabani masele yelomi oibiri ba tai sing asu yelomi haraga makhoi de yakhon de agi waru gudu thambi ga maramdi akhoi na kayam Mayam si konsul laga usan bangam gaduri ke hapagi wang ngak la pa degi madu kuina thadok saraka yelo mi singje akoi lebi artist sing mo sinjan jaraga haiba pochu thok sabani from home lo yel holy come 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 from home lo yel holy
Kumbi Kendragi Borayangbi Gram Panchayat ki manung chana laiba Borayangbi da laiba Idol Coaching Center kam boarding home na irang asna sokhalaba mahiroi singidamak bosem amadi kosem na lauduna kumsi chahigi compartmental amadi improvement exam thagadoriba satra singidamak paisa amata lauduna lemna boarding asida leihanduna mahimasing tambigani amadi irang asna maram oiraga atopa mafamda lanjenaduna changzafam lauduna lairiba mahimasing tamba fangjadraba satra singidamak khudong chaba gani haina coaching center adugi coordinator ataw rahman na fondokre wafam asi ngasi manipur da thokliba irang asna lanchen aduna leiriba wangu higher secondary school da hangliba relief camp ta leiriba singda idol coaching center kam boarding home na sinduna chana thakna ba potlam sing mateng pibagi thoram da fondokibani ataw rahman na hai asi gumba khudong chaba si launaba ideal coaching center kam boarding home da pau faubira u asi gumba khudong chaba si hauzik manipur da thokliba irang asna maram oiraga tongan ba relief camp sing da leiriba mahiroi singidamak khalaga mahiroi singidamak khudong chaba si pijabani makata na su leiriba relief camp sing da chatuna study material sing su pinaba thorang tauri haiki Thasi ki mapan gi ayuk pung tara dagi hauraga United Naga Council UNC na sinduna Naga taba mafam sing maru oina Tamenglong Chandel Ukrul amasung Senapati ki district headquarters singda Indo Naga political issue ka mari leinana Myanmar ngapigani miyam gi oiba wakat khongchang ama chatlagani hari Wakat Khongchadasi Government of India amadi National Socialist Council of Nagaland anigi marakta lising aniga taraga manga dagi hauraga framework agreement sign taubaga loinana Indo Naga peace talk asi chunaba mawongda aroiba oina yanaba purakadaba asi thinthaduna leiba asina nunangba pokhale Masina maram oiraga India government agreement asi thuna loisinanaba miyamgi kholaw adu tahan naba chathagadaba khongchatni haina UNC gi General Secretary na media da tharokpa chirol amana harakli Matam kayagi mamangdagi Manipur Cooperative Bank Porompat branch ta leiba account kharadagi account holder masa yaudana bank manager amadi lanai mioi kharaga lautuna duna job card ki changlakpa paisa amadi masagi thamjaba senfam yauna kaithokpi khre haiba pau leibadagi Indigenous Manipuri Maitai Pangal Development Organization gi mioi singna kopsel senaraga lakpagi mahai oina mamang thagi kungani panda kairau makting gram panchayat ke jila parisad ke nominee oiriba Maulobi MD Rehaluddin Elias MB Rostam na apokpa laikhiraba Salimuddin amadi branch asigi bank manager aduga staff sing yauna lautunaraga account holder masagi ayaba yaudana amadi documents ama fauba yaudana senfam kya kaithoklamle masigi chapchapa evidence Indigenous Manipuri Maitai Pangal Development Organization IMMPDO da leijare haina lob asigi cherol amana hairakli Cheryl aduna hai government na masida hakthengna na chenariba bank manager amadi MB Rastambu miyam gi ihau laktringai da akanba action lokhat piu natrabadi prajana bank sing da thazabasi manglakani maru oina Manipur Cooperative Bank ta amadi masina Manipur gi senmitlon da gaiba kaya pirakningai machak amani Rastam hairiba mioi asi hanadagi mahaki mathakta case kaya chathariba mioi ni masa yauduna mahakna account holder singi account tagi paisa lauthok lebasi karamba ground dano masiga loinana IMMPDO na hangjaningba wahang amana Manipur gi panchayat na konba mafam sing khuding maktasu job card ki amadi housing gi paisa asi masa khangdana bank manager singam manaraga masa khangdana account gi paisa lauthok pirabra haibaduni Masigumba thawong asi chatharam labadi khudakta lepkadabani natrabadi IMMPDO na ain gi oiba mateng lauduna action lokhalagani harakli Kanglup anigi irang na maram oiduna mishimina yauna pamdaba thodok kaya thokliba lamdam asida punsinnaba hotnaramba bomgi machak sing Assam police ki kangbuna ngarang Kasar district ke Ranighat tagi fagatpa ngamle hari pawasin hai police ki pauna hai chingnaningai oiba naha ani lakpa ubadagi police na lepnaba khanghanbada naha ani aduna puduna lakpa khaw ama hundok lamlaga mafam adudagi nanthok chenki Makata na hundoklam liba khawadu check tauduna yengnambada gelatin stick chani amadi detonator yauraba bomb sing yauramba thengnaki khudakta chingnaba mafam sing question duna thambaga loinena nanthokuna chenkhiba naha ani adugi khongun gi linabagi damak thabak chathaki adom oinamak naha ani adudi fagat pangam khidi
bom gi machak sing yauba khaw adudagi fangkiba che changdagi potlam sing adu Manipur da pusinna ba khonarambani haiba khangbangam kibani hari Aroibada maroiba pa umhana pizari KPN lengak asidagi tokrabasu NBR na luchingliba lengak asida thoidokpa akaiba leiroi haina Health Amadi IPR Minister Sapam Ranjan Singh na chingnadana haikre Kuki Singi tongan balengak ama semba yaroi haiba yauna kokomi gi mihut kangbu amana ngasi Bharat ki Prime Minister Narendra Modi da memorandum pisinkre Kwaktada kuki khutlai paiba singna landarak padagi ngase yuk pung tara fauba khuthok na khrei kuki singi maikaida asiana kaya yaukhrei soklaba taragani ngakpigani soklaba kuki taragani thoi Churachandpur District Hospital da laikana khrei ITLF ki mioi mangana saba mihut kangbu ama hayeng Home Minister Amit Shah Delhi da unaduna hauzik lamdam asida thokliba irang asigi matangda wari sanana ba sem sakre Kuki khutlai paiba singna kapsin lakhiba bom imungda tasin lakre expert na lauthok laga asoi angam yaudana pokhai hankre Amadi Manipur gi Assam Rifles lauthoko haibagi dabi tauduna ngasi lamdam asigi mafam kyada maira paibi singna khongjang samsili Matang asida Mami TV ki Prime Time News loizare media tabir ba pumnamakpu amukah na khurumzari